ꯀꯩꯗꯧꯔꯤꯅꯣ? ꯑꯩ ꯏꯝꯐꯥꯜ ꯂꯩꯌꯦ꯫ ꯀꯩꯗꯧꯔꯤꯕ? ꯑꯩ ꯑꯉꯥꯡ ꯊꯤꯟ ꯆꯠꯄꯅꯦ꯫ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ? ꯐꯥꯎꯅꯗꯦ꯫ ꯎꯝ꯫ ꯐꯣꯟ ꯐꯥꯎꯅꯗꯦ ꯃꯣꯏ ꯀꯩꯅꯣꯈꯣꯏꯅꯁꯨ ꯃꯣꯏ ꯏꯃꯥꯈꯣꯏꯅꯁꯨ ꯂꯥꯛꯑꯣ ꯋꯥꯔꯤ ꯑꯃ ꯁꯥꯁꯤ ꯀꯩꯅꯣ ꯕꯛꯁꯔꯁꯨ ꯌꯧꯔꯛꯑꯕ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯍꯪꯉꯛꯑꯝꯕꯅꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦꯕꯀꯣ꯫ ꯁꯤꯒꯤ ꯇꯥꯕ꯭ꯔꯣ? ꯍꯥ? ꯇꯥꯏꯌꯦ ꯇꯥꯏꯌꯦ꯫ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦꯕ ꯕꯛꯁꯔꯕꯨꯗꯤ ꯌꯧꯔꯛꯑꯦꯗꯅ ꯃꯌꯨꯝꯗ꯫ ꯎꯝ꯫ ꯕꯛꯁꯔꯁꯨ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ ꯑꯩ ꯏꯇꯣꯝꯇꯗꯤ ꯆꯠꯄ ꯇꯜꯂꯦ ꯅꯪꯒ ꯂꯥꯛꯑꯒ ꯆꯠꯃꯤꯟꯅꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯃꯣꯏ ꯏꯃꯥꯈꯣꯏꯅꯁꯨ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯗꯤ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯀꯩ ꯀꯩꯅꯣ ꯈꯟꯅꯁꯦꯅ ꯌꯥꯝ ꯀꯟꯅ ꯀꯞꯇꯅ ꯂꯥꯎꯗꯅ ꯇꯧꯖꯜꯂꯛꯑꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯦꯕ ꯑꯗꯨꯗꯤ ꯍꯣꯏ ꯑꯩ ꯏꯝꯐꯥꯜꯗ ꯂꯩ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗ ꯀꯩꯅꯣ ꯇꯧ ꯍꯥꯏꯈ꯭ꯔꯒꯦ ꯑꯗꯨꯒ ꯁꯤꯗꯩ ꯍꯥꯏꯊꯔꯛꯑꯒ ꯂꯥꯛꯑꯒꯦꯅ ꯑꯩꯅꯁꯨ ꯍꯥꯏꯈ꯭ꯔꯒꯦꯅ ꯍꯥꯏꯈꯤꯃꯦꯕ ꯃꯈꯣꯏ ꯃꯃꯥꯗꯁꯨ꯫ ꯎꯝ꯫ ꯃꯃꯥꯅ ꯀꯥꯄꯛꯏꯁꯤ ꯀꯩꯒꯤꯅꯣꯕ? ꯃꯃꯥꯅ ꯀꯥꯕꯤꯗꯤ ꯏꯆꯥ ꯅꯨꯨꯄꯥꯗꯨ ꯃꯈꯣꯏꯅ ꯐꯥꯖꯤꯟꯕ ꯃꯈꯣꯏ ꯀꯩꯅꯣ ꯇꯧꯔꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯆꯦꯜꯍꯜꯂꯒ ꯃꯈꯣꯏꯅ ꯐꯨꯗꯅ ꯌꯩꯗꯅ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯤꯕ ꯀꯃꯥꯏꯅ ꯇꯧꯔꯤꯃꯣ ꯈꯣꯠꯂꯤꯃꯣꯏꯅ ꯍꯥꯏꯔꯛꯏꯃꯤꯅꯦ ꯄꯣꯠꯇꯣ ꯃꯤꯅ ꯍꯥꯏꯔꯤꯗꯨꯁꯨ ꯆꯨꯝꯕ ꯑꯃ ꯂꯩꯔꯤꯃꯤꯅꯦ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯔꯤꯀꯥꯟꯗ ꯄꯤꯊꯣꯔꯛꯇꯅ ꯅꯈꯣꯏꯅ ꯑꯗ ꯆꯠꯃꯤꯟꯅꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯄꯣꯠꯇꯣ ꯃꯇꯣꯝ ꯈꯛꯇꯪ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏ ꯏꯟꯊꯣꯔꯛꯑꯦꯅ ꯅꯈꯣꯏ ꯆꯠꯈ꯭ꯔꯣꯅ ꯑꯗꯣ ꯄꯣꯠꯇꯨ ꯀꯣꯟꯅ ꯅꯈꯣꯏꯗ ꯑꯗꯩ ꯆꯦꯟꯊꯣꯛꯈ꯭ꯔꯒ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯋꯥꯗꯨꯗꯤ ꯃꯌꯥꯝ ꯅꯠꯇꯦ ꯐꯠꯇꯅ ꯈꯜꯂꯗꯤ ꯃꯣꯏꯁꯦ ꯃꯌꯥꯝ ꯇꯧꯔꯛꯄ ꯌꯥꯗ꯭ꯔꯗꯣ꯫ ꯃꯥꯁꯦ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯕ꯭ꯔꯥ ꯃꯥꯁꯦ ꯄꯥꯎ ꯁꯨꯡꯐꯥꯎ ꯐꯥꯎꯅꯗ꯭ꯔꯕ ꯃꯥꯁꯦ ꯃꯥꯏ ꯂꯩꯇꯦ ꯐꯣꯟꯗꯤ ꯁꯨꯡꯆꯠ ꯍꯥꯏꯔꯕ? ꯆꯠꯇ꯭ꯔꯦ ꯃꯥꯅꯁꯨ ꯑꯇꯣꯞꯄꯗꯒꯤ ꯇꯧꯔꯛꯄ ꯌꯥꯏꯑꯕ ꯃꯥ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤꯀꯣ ꯃꯥ ꯎꯝ ꯐꯣꯟ ꯀꯩꯅꯣ ꯇꯧꯔꯛꯇꯦꯕ ꯃꯤ ꯑꯃꯠꯇꯗ ꯐꯣꯟ ꯇꯧꯔꯛꯇꯦꯕ ꯃꯌꯨꯝꯗꯇ ꯑꯣꯏꯔꯁꯨ ꯐꯣꯟ ꯇꯧꯕ ꯑꯩꯈꯣꯏꯗ ꯐꯣꯟ ꯇꯧꯅꯤꯡꯗ꯭ꯔꯒꯁꯨ꯫ ꯇꯧꯔꯛꯇꯦ ꯍꯥꯏꯕ꯭ꯔꯕ? ꯇꯧꯔꯛꯇꯦꯕ꯫ ꯑꯗꯣ ꯃꯥ ꯃꯥꯡꯑꯣꯏ ꯀꯩꯅꯣ ꯂꯩꯔꯝꯒꯅꯤ ꯀꯩꯅꯣ꯫ ꯍꯥ? ꯃꯥ ꯃꯥꯡꯗꯤ ꯂꯩꯔꯝꯒꯅꯤ ꯀꯩꯅꯣ꯫ ꯄꯥꯈꯠꯂꯨꯅꯨ ꯃꯥ ꯃꯥꯡꯗꯤ ꯂꯩ꯫ ꯂꯩꯕ ꯍꯥꯏꯁꯦ ꯅꯪ ꯐꯣꯟ ꯐꯥꯎꯅꯕ꯭ꯔꯕ? ꯐꯥꯎꯅꯗꯦ ꯃꯥꯏ ꯐꯣꯟꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯌꯦꯃꯤ꯫ ꯑꯗꯣ ꯂꯩ ꯍꯥꯏꯗꯨꯅ ꯅꯪ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯑꯗꯨꯗꯤ? ꯃꯥꯡꯉꯣꯏꯁꯦ ꯃꯥ ꯀꯔꯤ ꯃꯥ ꯑꯉꯥꯎꯕ꯭ꯔꯣ? ꯃꯥ ꯀꯩꯒꯤꯅꯣ ꯃꯥꯡꯉꯝꯗ꯭ꯔꯗꯤ ꯐꯔꯤꯃꯦꯝꯃꯤꯕꯣ ꯃꯥꯡꯗꯅ ꯃꯥꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯣꯟ ꯐꯥꯎꯔꯛꯇ꯭ꯔꯤꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯐꯣꯟ ꯋꯥꯈꯜ ꯐꯥꯎꯔꯛꯇ꯭ꯔꯤꯁꯤꯗꯤ ꯋꯥꯗ꯭ꯔꯗꯣ? ꯀꯤꯗꯅ ꯐꯥꯎꯔꯛꯇꯕꯤꯗ ꯃꯃꯥ ꯀꯤꯕꯒꯤ ꯐꯥꯎꯗꯕꯤꯗ ꯃꯃꯥ ꯃꯌꯨꯝꯗ ꯀꯤꯗ꯭ꯔꯁꯨ ꯃꯃꯥ ꯀꯤꯔꯁꯨ ꯅꯪꯕꯨ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯐꯝ ꯊꯣꯛꯏꯗꯅ꯫ ꯑꯗꯨ ꯅꯣꯏꯒꯤꯁꯨ ꯑꯝꯇ ꯐꯥꯎꯅꯕ ꯉꯝꯗꯕ꯭ꯔꯣ? ꯐꯥꯎꯅꯗꯦ ꯍꯥꯏꯕ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯑꯣꯏꯔꯁꯨ ꯐꯣꯟꯗꯣ ꯐꯥꯎꯔꯛꯀꯗꯕꯅꯤ ꯚꯥꯏ ꯑꯩꯁꯦ ꯂꯩꯔꯦ ꯎꯝ ꯅꯣꯏ ꯀꯩꯅꯣ ꯇꯧ ꯏꯃꯥꯗꯨꯗ ꯍꯥꯏꯕꯤꯔꯣ ꯑꯩ ꯏꯃꯥꯗꯗꯤ ꯐꯣꯟ ꯇꯧꯕ ꯉꯝꯃꯔꯣꯏꯅ ꯋꯥꯍꯩꯗꯨꯗꯗꯤ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯑꯗꯣ ꯑꯩꯗꯤ ꯅꯣꯏꯒ ꯆꯠꯂꯤꯃꯦꯅ ꯂꯩꯔꯤꯃꯦ ꯁꯨꯡꯆꯠ ꯆꯠꯇ꯭ꯔꯦꯅꯦ ꯑꯗꯨꯗꯤ꯫ ꯆꯠꯇꯦ ꯀꯃꯥꯏꯅ ꯆꯠꯀꯗ꯭ꯔꯣꯃꯣ ꯅꯣꯏ ꯆꯠꯇꯦꯅ ꯍꯥꯏꯔꯒ꯫ ꯍꯣꯏ ꯊꯑꯣꯏ ꯆꯤꯟ ꯊꯤꯖꯤꯟꯒꯗ꯭ꯔꯣ? ꯆꯠꯂꯗꯤ ꯆꯠꯂꯦꯅ ꯍꯥꯏꯔꯛꯐꯧꯅꯦꯃꯤ ꯅꯈꯣꯏꯗ ꯀꯩꯗꯧꯕꯩ ꯋꯥ ꯂꯣꯠꯀꯗꯣꯔꯤꯃꯦꯃꯤ ꯐꯣꯡꯅꯅꯦꯃꯤ ꯅꯈꯣꯏꯗ ꯍꯥꯏꯔꯤꯗꯣ꯫ ꯃꯥꯅꯦ ꯃꯥꯅꯦ ꯉꯔꯥꯡ ꯑꯗꯣ ꯊꯣꯛꯈꯤꯕ ꯃꯥꯁꯦ ꯊꯧꯗꯣꯛꯇꯣ ꯊꯣꯛꯇꯅꯕꯅꯦꯃꯤ ꯀꯟꯅ ꯑꯩꯅ ꯌꯥꯔꯣꯏ ꯅꯈꯣꯏ ꯐꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯁꯨ ꯀꯩꯅꯣ ꯇꯧꯒꯅꯣ ꯐꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯁꯤ ꯀꯣꯟꯅꯒꯤ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯔꯒ ꯂꯣꯏꯕ ꯄꯣꯠꯇꯨꯗ ꯅꯈꯣꯏꯅ ꯉꯁꯤ ꯐꯪꯍꯧꯔꯣꯏꯗꯕꯒꯤ ꯃꯇꯥꯒꯨꯝ ꯅꯈꯣꯏꯅ ꯆꯥ ꯊꯛꯅꯁꯤꯜꯂꯛꯄꯁꯤ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯀꯩꯝꯇ ꯏꯖꯠ ꯀꯩꯅꯣ ꯇꯧꯗꯦꯅ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯗ ꯐꯖꯅ꯫ ꯑꯗꯣ ꯃꯥꯁꯦ ꯄꯥꯎ ꯑꯝꯇꯪ ꯐꯥꯎꯔꯛꯄꯗꯤ ꯌꯥꯕꯖꯥꯠꯅꯤꯗ ꯐꯥꯎꯔꯛꯇꯦ ꯑꯝꯇ꯫ ꯐꯥꯎꯔꯛꯇꯦ ꯍꯥꯏꯕ ꯐꯥꯎꯔꯛꯇꯕꯗꯨꯅꯤꯒꯤꯅꯦ ꯍꯥꯏꯕ ꯋꯥꯈꯜ ꯋꯥꯔꯤꯁꯤ ꯃꯃꯥꯗꯨꯅ ꯀꯥꯕꯤꯔꯤꯁꯤ꯫ ꯃꯥ ꯐꯥꯎꯔꯛꯑꯒꯗꯤ ꯀꯥꯄꯛꯀꯗ꯭ꯔꯣ ꯃꯃꯥꯗꯣ? ꯑꯗꯣ ꯃꯃꯥꯅ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯍꯥꯏꯔꯛꯏꯁꯤꯅ ꯀꯔꯤꯅꯣꯕ? ꯃꯆꯥꯁꯦ ꯃꯃꯥꯅ ꯍꯥꯏꯔꯛꯏꯁꯦ ꯎꯝ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯐꯥꯍꯧꯔꯒ ꯅꯈꯣꯏꯅ ꯊꯥꯗꯣꯔꯛꯑꯕ ꯃꯇꯨꯡꯗ ꯑꯕꯗꯨꯜꯂꯥꯍꯗꯨ ꯃꯇꯣꯝ ꯈꯛꯇꯪ ꯉꯥꯏꯍꯧꯔꯕ ꯃꯇꯨꯡꯗ ꯃꯥ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯈꯪꯍꯜꯂꯝꯗꯕꯤꯗ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯌꯥꯕ ꯉꯝꯃꯣꯏ꯫ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯗꯅ ꯂꯩꯔꯦ ꯍꯥꯏꯕ ꯍꯥꯏꯐꯝ ꯊꯣꯛꯄꯅꯦꯕ ꯑꯗꯨꯗꯤ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯅꯥꯈꯨꯠꯇ ꯇꯥꯔꯕ ꯄꯣꯠꯇꯨꯗ ꯅꯈꯣꯏꯅ ꯃꯤꯗꯨ ꯃꯥꯡꯍꯟꯈ꯭ꯔꯗꯤ ꯍꯥꯏꯐꯝ ꯊꯣꯛꯇ꯭ꯔꯣ ꯃꯤꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯗ꯭ꯔꯣ? ꯅꯈꯣꯏ ꯁꯦꯟ ꯍꯧꯕ ꯌꯥꯗ꯭ꯔꯕ ꯑꯗꯣ? ꯃꯥ ꯀꯔꯤꯝ ꯃꯥꯡꯉꯣꯏ ꯃꯥ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯃꯥꯅ ꯆꯠꯈ꯭ꯔꯅꯤ ꯃꯥꯡꯉꯝꯗ꯭ꯔꯗꯤ ꯐꯩꯃꯦꯝꯃꯤꯕꯣ ꯃꯥꯡꯉꯝꯗ꯭ꯔꯗꯤ ꯑꯜꯂꯥꯅ ꯍꯣꯏꯕ ꯄꯤꯅꯗꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯐꯕ ꯊꯕꯛ ꯑꯣꯏꯔꯦ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯃꯥꯡꯉꯝꯃꯒꯗꯤ ꯆꯠꯊꯣꯛꯈ꯭ꯔꯒꯅ ꯁꯤꯔꯝꯅ ꯇꯥꯔꯝꯅ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯅꯈꯣꯏꯒꯤ ꯅꯈꯨꯠꯇ ꯂꯩꯔꯒ ꯃꯤꯗꯣ ꯍꯥꯠꯇꯣꯛꯑꯒ ꯅꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯀꯦꯁ ꯇꯧꯔꯛꯄ ꯌꯥꯔꯤ ꯃꯤꯅꯦ꯫ ꯁꯤꯁꯨ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣꯅꯤꯅꯦ ꯃꯌꯦꯛꯇ ꯍꯥꯏꯔꯤꯕꯃꯤꯅꯦ ꯅꯈꯣꯏꯗ ꯎꯝ ꯅꯣꯏ ꯈꯪꯖꯤꯜꯂꯨꯅꯦ ꯅꯈꯣꯏ ꯎꯝ ꯀꯅꯥꯁꯨ ꯅꯠꯇꯦꯅ ꯍꯥꯏꯔꯤꯃꯤꯅꯦ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤꯁꯤ꯫ ꯍꯣꯏꯁꯦ ꯑꯗꯨꯕꯨꯗꯤ ꯃꯔꯥꯏꯅ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯠ ꯂꯩꯔꯝꯃꯒꯅ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯠ ꯃꯔꯥꯏ ꯂꯥꯛꯀꯗꯕꯅꯤ ꯃꯊꯪ ꯏꯁꯇꯦꯞ ꯕꯥꯏ ꯏꯁꯇꯦꯞ ꯆꯠꯊꯒꯗꯕꯅꯤ ꯑꯗꯨꯕꯨꯗꯤ꯫ ꯑꯗꯨ ꯀꯩꯅꯣ ꯇꯧꯕ꯭ꯔꯕ ꯅꯧꯅ ꯃꯥ ꯆꯦꯟꯈꯤꯕꯗꯨ ꯅꯈꯣꯏꯅ ꯐꯥꯖꯤꯟꯅ ꯀꯩꯅꯣ ꯇꯧ ꯂꯩꯕ꯭ꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯗꯣꯛꯈꯤꯒꯦꯕ ꯁꯨꯃꯥꯏꯅ ꯐꯥꯗꯅ ꯂꯩꯔꯦꯌꯦ ꯑꯃꯨꯛ ꯊꯦꯡꯅꯗꯅ
ꯑꯗꯨ ꯅꯈꯣꯏ ꯀꯩꯁꯨ ꯀꯩꯅꯣ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯔꯨꯔꯅꯨ ꯃꯥꯁꯦ ꯀꯣꯟꯅꯒꯤ ꯊꯣꯛꯄ ꯐꯖꯜꯂꯒ ꯋꯥꯔꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯁꯤ ꯑꯍꯜ ꯂꯃꯟꯁꯦ ꯀꯧꯔꯛꯑꯨꯔꯗꯤ ꯃꯥ ꯐꯖꯜꯂꯒꯅ ꯀꯩ ꯇꯧꯗꯣꯏꯕ ꯉꯔꯥꯡ ꯐꯥꯖꯤꯟꯕꯩ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯃꯥ ꯐꯥꯖꯤꯜꯂꯒꯗꯤ ꯃꯥ ꯂꯣꯏꯔꯦ ꯐꯖꯟꯕꯗꯣ ꯆꯦꯟꯈ꯭ꯔꯦ ꯀꯩꯅꯣ ꯃꯥ ꯐꯪꯍꯧꯗ꯭ꯔꯦ ꯀꯩꯅꯣ ꯃꯥ ꯍꯨꯔꯥꯟ ꯆꯦꯟꯈ꯭ꯔꯦ ꯃꯥ ꯃꯁꯥꯏ ꯗꯥꯏꯇꯅꯤ ꯃꯥ ꯀꯔꯤ ꯃꯌꯨꯝ ꯆꯪꯉꯣꯏ ꯃꯁꯥꯒꯤ ꯗꯥꯏꯇ ꯅꯠꯇꯦꯃꯤ ꯑꯗꯨ ꯍꯥꯏꯕ ꯃꯥ ꯌꯥꯕ ꯃꯌꯨꯝ ꯅꯠꯇꯦꯃꯤ ꯆꯪꯉꯣꯏ ꯃꯥ ꯃꯌꯨꯝꯗ ꯀꯃꯥꯏꯅ ꯍꯟꯖꯜꯂꯣꯏ ꯗꯥꯏꯇ ꯑꯣꯏꯗꯣꯏ ꯃꯃꯤ ꯊꯕꯛ ꯃꯐꯝꯗ ꯆꯠꯄ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯀꯗꯥꯏꯗꯅꯣ ꯂꯩꯔꯝꯕꯗꯒꯤ ꯆꯠꯈꯤꯗꯣꯏꯅꯤ ꯅꯈꯣꯏꯅ ꯐꯥꯍꯧꯔꯕ ꯃꯤꯅꯦ ꯍꯥꯏꯕꯅꯦ ꯅꯈꯣꯏ ꯅꯈꯨꯠꯇ ꯐꯥꯍꯧꯕꯗꯣ ꯂꯩꯍꯧꯔꯕꯅꯦꯕ ꯅꯣꯏꯒꯤ ꯂꯥꯏꯟ ꯁꯝꯅꯔꯒ ꯅꯈꯣꯏꯅ ꯑꯗꯨꯗꯤ ꯀꯧꯊꯣꯛꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯏꯟꯊꯣꯛꯑꯒ ꯅꯈꯣꯏꯅ ꯍꯥꯠꯇꯣꯛꯄꯅꯤꯅ ꯀꯦꯁ ꯇꯧꯁꯤꯜꯂꯛꯄ ꯌꯥꯏ ꯍꯥꯏꯕ ꯑꯗꯨ ꯅꯪꯅ ꯍꯥꯠꯇꯣꯛꯏꯕ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨ ꯅꯪꯒ ꯂꯥꯏꯟ ꯁꯝꯅꯔꯒ ꯅꯪꯅ ꯀꯧꯊꯣꯛꯈ꯭ꯔꯤꯃꯦ ꯃꯤꯗꯣ ꯑꯩ ꯅꯨꯄꯥꯗꯣ ꯀꯔꯤ ꯂꯥꯏꯟ ꯀꯔꯝꯃꯥꯏꯅ ꯁꯝꯒꯦ ꯅꯪ ꯑꯩꯒꯤ ꯂꯝ ꯃꯥꯒ ꯂꯥꯏꯟ ꯁꯝꯃꯦꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯩꯒ ꯅꯪ ꯃꯥꯒ ꯂꯥꯏꯟ ꯄ꯭ꯔꯨꯐ ꯄꯤꯔꯣꯅꯤ ꯁꯥꯟꯅꯕꯗꯨꯗꯤ ꯑꯗꯨꯗꯤ ꯄꯤꯕꯗꯣ ꯍꯣꯏ ꯑꯩ ꯍꯥꯏꯒꯦ ꯇꯥꯑꯣ ꯃꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗꯅꯦ ꯈꯪꯕ꯭ꯔꯥ ꯅꯪꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯏꯃꯤꯠꯁꯤꯅ ꯎꯔꯤꯃꯤ ꯁꯖꯤꯁ ꯅꯤꯡꯊꯧ ꯅꯥꯏꯕꯅꯤ ꯄ꯭ꯔꯨꯞꯅꯦ ꯄ꯭ꯔꯨꯞ ꯄꯤꯕ ꯌꯥꯗꯕ ꯊꯕꯛ ꯑꯝꯇ ꯀꯩꯅꯣ ꯇꯧꯔꯛꯀꯅꯣ ꯍꯧꯖꯤꯛ ꯄ꯭ꯔꯨꯞ ꯇꯧꯔꯒꯅꯤ ꯍꯧꯖꯤꯛ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯅꯔꯤꯁꯦ ꯄ꯭ꯔꯨꯞꯀꯤ ꯅꯠꯇ꯭ꯔꯣ ꯉꯔꯥꯡ ꯄ꯭ꯔꯨꯞ ꯂꯩ ꯑꯗꯨ ꯑꯗꯥ ꯂꯩꯌꯦꯅ ꯕꯦꯡꯀꯦꯁꯅ ꯃꯨꯛꯇꯅ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯍꯣ ꯄ꯭ꯔꯨꯞ ꯂꯩꯌꯦ ꯑꯗꯨꯒꯤ ꯃꯥꯡꯉꯣꯏꯌꯦ ꯀꯔꯤꯅꯣ ꯏꯃꯥ ꯑꯣ ꯃꯥꯡꯉꯣꯏ ꯃꯥꯡꯗ꯭ꯔꯒꯕꯨꯗꯤ ꯐꯔꯦ ꯑꯗꯨ ꯃꯥꯡꯉꯒꯗꯤ ꯅꯈꯣꯏ ꯅꯨꯡꯉꯥꯏꯔꯣꯏꯕ ꯅꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯎꯕ ꯅꯈꯣꯏ ꯁꯤ ꯑꯩꯈꯣꯏꯅꯗꯤ ꯇꯧꯔꯛꯑꯣꯏ ꯑꯩꯅ ꯁꯤ ꯍꯥꯏꯌꯦꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯀ ꯅꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯃꯤꯒꯤ ꯃꯌꯨꯝꯗ ꯇꯧꯔꯛꯀꯅꯦꯕ ꯑꯣ ꯃꯥꯅ ꯇꯧꯍꯜꯂꯛꯑꯣ ꯃꯥꯒ ꯑꯩꯈꯣꯏꯒ ꯊꯦꯡꯅꯔꯒꯦ ꯉꯥꯏꯔꯦ ꯑꯩꯗꯤ ꯔꯦꯗꯤꯅꯦ ꯃꯥ ꯁꯤꯔꯝꯃꯦ ꯐꯔꯦ ꯁꯤꯔꯝꯗ꯭ꯔꯦ ꯐꯔꯦ ꯁꯤꯔꯝꯃꯗꯤ ꯈ꯭ꯋꯥꯏꯗꯩ ꯂꯥꯏꯕꯛ ꯐꯔꯕꯅꯤ ꯀꯩꯅꯣ ꯊꯦꯡꯅꯕ ꯅꯨꯡꯉꯥꯏꯔꯅꯤ ꯐꯨꯔꯤꯠ ꯃꯆꯨꯗꯨ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯃꯤ ꯂꯣꯏꯅ ꯍꯩꯔꯛꯑꯦꯌꯣ ꯑꯗꯨ ꯍꯥꯏꯕꯤꯌꯣ ꯍꯥꯟꯅ ꯃꯥꯏ ꯐꯨꯔꯤꯠ ꯃꯆꯨꯗꯨ ꯅꯈꯣꯏꯅ ꯑꯣꯛꯇꯣ ꯇꯣꯡꯕꯁꯨ ꯎꯍꯧꯋꯦꯅ ꯑꯣꯛꯇꯣ ꯇꯣꯡꯕ ꯎꯍꯧꯔ ꯀꯔꯤ ꯀꯅꯥꯅ ꯇꯧꯕꯒꯤ ꯑꯣꯇꯣ ꯇꯣꯡꯍꯧꯋꯦ ꯇꯣꯡꯍꯧꯗꯦ ꯍꯥꯏꯕ ꯍꯥꯏꯔꯤꯗꯨꯗꯤ ꯕꯤꯜꯀꯤꯁꯅ ꯍꯥꯏꯔꯤꯗꯨꯗꯤ ꯑꯣꯇꯣ ꯇꯣꯡꯕ ꯎꯍꯧꯕꯔꯒꯗꯤ ꯀꯔꯤꯒꯤꯅꯣꯕ ꯀꯩꯅꯣ ꯐꯥꯕ ꯉꯝꯍꯧꯗ꯭ꯔꯤꯗꯣ ꯑꯦꯐꯖꯦꯠꯅ ꯇꯥꯟꯅꯔꯒ ꯃꯈꯣꯡꯅ ꯇꯥꯔꯁꯤ ꯈꯣꯡꯅꯅꯦ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯗꯦꯕ ꯅꯈꯣꯏꯒꯤ ꯅꯈꯨꯠꯇ ꯆꯜꯍꯧꯔꯕꯅꯤꯀꯣ ꯅꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯑꯣ ꯅꯈꯣꯏ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯃꯤꯗꯨ ꯆꯜꯍꯧꯕꯗꯣ ꯅꯪꯅꯅꯦ ꯃꯤ ꯀꯧꯊꯣꯛꯏꯁꯦ ꯃꯤꯗꯨ ꯅꯪꯕꯣ ꯐꯥꯔꯦ ꯐꯔꯦ ꯐꯥꯗ꯭ꯔꯦ ꯐꯔꯦ ꯃꯤꯗꯨꯅꯦ ꯐꯖꯅ ꯁꯦꯡꯅ ꯍꯥꯏꯗꯣꯛꯈꯣ ꯐꯥꯔꯦ ꯅꯈꯣꯏꯒ ꯋꯥꯔꯤ ꯁꯥꯁꯦꯅ ꯐꯖꯅ ꯍꯥꯏꯈꯣ ꯑꯗꯨꯅ ꯐꯅꯤ ꯅꯈꯣꯏ ꯀꯥꯟꯅꯗꯦ ꯍꯥꯏꯕ ꯃꯤꯑꯣꯏꯕꯅꯦ ꯍꯥꯏꯕ ꯃꯈꯣꯏꯁꯨ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯂꯩꯇꯦ ꯍꯥꯏꯕ ꯅꯈꯣꯏꯅꯁꯨ ꯇꯧꯔꯛꯀꯅꯤ ꯍꯣ ꯑꯗꯨꯝ ꯃꯣꯏ ꯇꯧꯔꯛꯄ ꯃꯤꯒꯤꯁꯨ ꯊꯦꯡꯅꯔꯒꯦ ꯅꯪꯅꯗꯤ ꯀꯩꯁꯨ ꯇꯧꯔꯛꯑꯣꯏꯗꯅ ꯅꯪꯒ ꯀꯩꯝ ꯃꯔꯤ ꯂꯩꯅꯗꯦꯗꯅ ꯇꯧꯔꯣꯏ ꯑꯩꯅꯗꯤ ꯀꯔꯤ ꯇꯧꯕꯩ ꯇꯧꯔꯛꯀꯗꯣꯏꯃꯣ ꯑꯦ ꯑꯗꯨꯕꯨ ꯑꯦ ꯇꯧꯕꯇꯕꯨ ꯃꯃꯥꯟꯅꯕ ꯑꯃ ꯑꯣꯏꯅ ꯉꯔꯥꯡ ꯂꯥꯛꯃꯤꯟꯅꯕꯗꯨꯗ ꯑꯩꯈꯣꯏ ꯌꯥꯎꯔꯤꯉꯩꯗ ꯁꯤꯒꯤ ꯊꯕꯛꯁꯤ ꯇꯧꯔꯛꯀꯅꯣ ꯇꯧꯔꯛꯑꯒꯗꯤ ꯅꯈꯣꯏ ꯃꯥꯏ ꯈꯨꯒꯅꯤꯅ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯌꯥꯈꯤꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯅꯃꯥꯏ ꯈꯨꯔꯤꯗꯨꯅꯦ ꯑꯗꯨ ꯑꯗꯨꯗꯣ ꯑꯩ ꯌꯥꯎꯔꯤꯉꯩꯗꯤ ꯃꯥꯏ ꯇꯧꯔꯛꯀꯅꯣꯕ ꯇꯁꯦꯡꯅ ꯑꯩ ꯌꯥꯎꯗꯕ ꯀꯥꯟꯗ ꯇꯧꯋꯣꯕ ꯈꯪꯕ꯭ꯔꯥ ꯃꯥꯏ ꯈꯨꯕ ꯈꯨꯗꯕ ꯍꯥꯏꯁꯤ ꯅꯣꯏꯒꯤꯁꯨ ꯃꯐꯝ ꯑꯝꯗ ꯉꯥꯡꯅꯒꯗꯕ ꯂꯩꯔꯝꯒꯅꯤ ꯑꯃꯔꯣꯝꯗ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯒꯤꯗꯤꯅꯦ ꯉꯥꯡꯅꯒꯗ꯭ꯔꯣ ꯃꯥ ꯑꯩꯈꯣꯏꯅꯅꯦ ꯑꯦꯅꯤ ꯅꯈꯣꯏꯅ ꯇꯧꯅꯤꯡꯕ ꯃꯐꯝꯗꯅꯦ ꯑꯩ ꯋꯦꯜꯀꯝ ꯇꯧꯋꯦ ꯑꯗꯨꯗꯤ ꯑꯩ ꯏꯁꯥꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯑꯦꯛꯇꯤꯞꯇ ꯂꯩꯔꯦ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯕꯨꯗꯤ ꯅꯪ ꯌꯥꯝ ꯂꯤꯡꯉꯦ ꯅꯪ ꯌꯥꯝ ꯐꯥꯎꯋꯦ ꯍꯥꯏꯕ ꯈꯪꯉꯦ ꯕꯨꯠ ꯐꯥꯎꯋꯦ ꯍꯥꯏꯕ ꯈꯪꯉꯦ ꯑꯗꯨ ꯑꯩ ꯑꯔꯥꯟꯕꯗꯅꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯑꯩ ꯑꯔꯥꯟꯕꯗ ꯑꯆꯨꯝꯕ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯑꯩ ꯃꯌꯦꯛꯇꯅꯤ ꯍꯥꯏꯔꯤꯁꯤ ꯑꯔꯥꯟꯕꯗ ꯅꯈꯣꯏꯗꯀꯣ ꯃꯈꯣꯡ ꯊꯥꯔ ꯆꯠꯄ ꯅꯨꯄꯥꯁꯤ ꯅꯪꯅꯦ ꯅꯪ ꯁꯤ ꯍꯥꯏꯕꯁꯦ ꯑꯃ ꯑꯩꯅ ꯆꯞ ꯈꯪꯖꯤꯜꯂꯣ ꯆꯥꯅ ꯈꯪꯉꯦ ꯅꯈꯣꯏꯒꯤ ꯊꯧꯗꯧꯗꯨ ꯌꯥꯝ ꯊꯤꯅ ꯄꯦꯟꯗꯦ ꯑꯕꯗꯨꯜꯂꯥ ꯂꯥꯜꯂꯝꯕ ꯌꯥꯏ ꯂꯥꯜꯂꯝꯗꯕ ꯌꯥꯏꯀꯣ ꯂꯥꯜꯂꯝꯃꯦꯁꯨ ꯍꯥꯏꯔꯣꯀꯣ ꯑꯗꯨ ꯂꯥꯜꯂꯝꯃꯒꯁꯨ ꯅꯪ ꯑꯩꯈꯣꯏ ꯌꯥꯎꯔꯤꯉꯩꯗ ꯑꯗꯨꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯝꯗꯦ ꯍꯣꯏ ꯒ꯭ꯌꯥꯟ ꯑꯩꯈꯣꯏꯁꯦ ꯇꯥꯃꯟꯗꯦ ꯑꯗꯨ ꯍꯥꯏꯕꯅꯤꯗ ꯃꯥꯗꯣ ꯄꯥꯎ ꯐꯥꯎꯔꯛꯄ꯭ꯔꯣ ꯑꯣ ꯐꯥꯎꯔꯛꯇꯕ꯭ꯔꯣ ꯍꯪꯉꯣ ꯐꯣꯟ ꯐꯥꯎꯅꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯒ ꯃꯥ ꯃꯁꯥ ꯂꯩꯔꯒꯕꯨꯗꯤ ꯍꯣꯏ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯗꯤ ꯀꯔꯤ ꯃꯇꯨꯡꯗ ꯀꯔꯤ ꯐꯣꯇꯣꯅ ꯑꯝꯇ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯗꯅ ꯄꯣꯠꯇꯣ ꯍꯧꯖꯤꯛ ꯃꯥꯗ ꯀꯔꯤꯒꯨꯝꯕ ꯑꯁꯤ ꯑꯅꯥ ꯊꯣꯛꯑꯝꯃꯣ ꯅꯈꯣꯏ ꯑꯗꯨꯝ ꯆꯦꯟꯅꯅꯦꯕ ꯌꯥꯔꯣꯏꯕ ꯀꯩꯒꯤꯅꯣ ꯐꯥꯒꯤꯗꯣ ꯆꯦꯟꯅꯕ ꯆꯦꯟꯅꯗꯕ ꯑꯩꯅ ꯉꯔꯥꯡ ꯃꯣꯏ ꯃꯃꯥꯗ ꯐꯖꯅ ꯍꯥꯏ ꯃꯣꯏ ꯃꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯦꯀꯣꯔꯠ ꯂꯣꯏꯅ ꯂꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯄꯨꯊꯣꯛꯅ ꯂꯣꯏ ꯉꯥꯡꯅꯕꯗꯅꯦ ꯑꯩꯅ ꯂꯥꯟꯅꯦ ꯅꯪ ꯍꯥꯏꯔꯤꯗꯣ ꯍꯥꯏꯔꯤꯕ ꯅꯪꯁꯤꯁꯨ ꯑꯃꯔꯣꯝꯗ ꯑꯔꯥꯟꯕ ꯑꯣꯏꯔꯛꯄ ꯌꯥꯏꯑꯕ ꯑꯩ ꯂꯥꯟꯕ ꯂꯥꯟꯗꯕꯒꯤ ꯑꯩꯒꯤ ꯑꯔꯥꯟꯕ ꯂꯝꯕꯤ ꯑꯃ ꯅꯈꯣꯏ ꯍꯥꯏꯔꯛꯑꯝꯃꯤꯕꯣ ꯂꯥꯟꯗꯦꯕ ꯅꯪ ꯀꯔꯤꯅꯣꯃꯦ ꯄꯣꯏꯟ ꯑꯝꯇ ꯅꯪ ꯍꯥꯏꯔꯛꯑꯣꯕ ꯂꯥꯜꯂꯦ ꯑꯩꯒꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯔꯥꯟꯕꯗꯣ ꯋꯥꯔꯤꯅꯤ ꯅꯈꯣꯏꯒꯤꯅꯦ ꯋꯥꯔꯤꯅꯤ ꯅꯈꯣꯏꯒꯤ ꯅꯈꯨꯠꯇ ꯆꯜꯍꯧꯔꯕꯅꯦꯀꯣ ꯏꯃꯥꯟꯅꯕꯁꯦ ꯑꯩꯈꯣꯏꯅ ꯄꯨꯈ꯭ꯔꯒꯦ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕꯗꯨꯅꯦ ꯅꯈꯣꯏꯅ ꯑꯩꯈꯣꯏꯁꯤ ꯏꯟꯊꯣꯔꯛꯑꯕꯅꯦ ꯅꯈꯣꯏꯒꯤ ꯑꯗꯨꯗ ꯑꯁꯤ ꯈꯨꯗꯣꯜꯅ ꯁꯣꯛꯍꯜꯂꯣꯏ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯜ ꯑꯃ ꯁꯣꯛꯍꯜꯂꯣꯏ ꯑꯩꯈꯣꯏ ꯁꯤꯗ ꯊꯝꯒꯅꯤ ꯑꯩꯅ ꯍꯥꯏꯍꯧꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯋꯥꯗꯣ ꯂꯣꯏꯅ ꯔꯦꯀꯣꯔꯗꯤꯡ ꯂꯩꯀꯣ ꯅꯈꯣꯏꯒꯤ ꯅꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯀꯔꯤ ꯇꯧꯕꯒꯤ ꯂꯣꯏꯅ ꯔꯦꯀꯣꯔꯗꯤꯡ ꯂꯩ ꯑꯗꯨꯁꯤꯡꯗꯨ ꯂꯣꯏꯅ ꯄꯨꯊꯣꯛꯅꯔꯛꯀꯅꯤ ꯍꯌꯦꯡ ꯃꯇꯝꯗꯨꯗ ꯃꯇꯝ ꯆꯥꯅ ꯄꯨꯊꯣꯔꯛꯀꯅꯤ ꯂꯣꯏꯅ ꯄꯨꯊꯣꯛꯅꯁꯤ ꯅꯣꯏꯁꯨ ꯂꯩ ꯂꯣꯏ ꯂꯩ ꯂꯣꯏꯅ ꯂꯩꯔꯝꯒꯅꯤ ꯂꯩꯅꯕ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯑꯁꯣꯏꯕ ꯉꯥꯛꯇꯅꯤ ꯑꯝꯇ ꯌꯥꯎꯈꯤꯗꯦ ꯑꯩꯈꯣꯏꯗꯤ ꯃꯌꯦꯛꯇ ꯂꯩꯅꯗꯕ ꯍꯥꯏꯕꯅꯤ ꯂꯩꯅꯕ ꯂꯩ ꯍꯥꯏꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯗꯤ ꯃꯥꯏ ꯃꯥꯏꯒꯤ ꯀꯩꯅꯣ ꯇꯧꯅꯔꯗꯤ ꯔꯦꯀꯣꯔꯠ ꯑꯃ ꯀꯔꯤꯝ ꯂꯩꯅꯔꯝꯕ ꯇꯥꯕꯅꯦ ꯍꯣ ꯑꯗꯨꯅꯦ ꯅꯈꯣꯏꯒꯤ ꯑꯁꯣꯏꯕꯗꯨꯒꯤ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤꯀꯣ ꯅꯈꯣꯏ ꯐꯅꯉꯥꯏ ꯃꯑꯣꯡꯗ ꯀꯅꯥꯁꯨ ꯅꯠꯇꯦꯅ ꯑꯗꯨ ꯅꯈꯣꯏꯗꯨꯗꯤ ꯌꯥꯝ ꯍꯦꯟꯖꯜꯂꯛꯄ ꯑꯃ ꯇꯧꯋꯦ ꯌꯥꯝꯅ ꯏꯖꯠ ꯂꯩꯇꯕ ꯌꯥꯝꯅ ꯊꯥꯔꯠ ꯀ꯭ꯂꯥꯁꯀꯤ ꯀꯩꯅꯣꯗꯣ ꯇꯧꯁꯜꯂꯛꯑꯦꯕ ꯅꯈꯣꯏꯗꯨꯗꯤ ꯑꯗꯣ ꯁꯣꯏꯔꯤꯁꯤꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯌꯦꯡ ꯊꯦꯡꯅꯔꯀꯥꯟꯗ ꯈꯪꯃꯤꯟꯅꯔꯁꯤ ꯅꯠꯇ꯭ꯔꯥ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦꯌꯦ ꯑꯗꯨꯗꯤ ꯑꯩ ꯉꯁꯥꯏ ꯋꯦꯜꯀꯝ ꯃꯔꯝꯗꯤ ꯇꯧꯋꯦ ꯅꯪꯗꯤ ꯃꯁꯥꯅꯦ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯃꯣꯏꯗꯤ ꯃꯄꯨꯅꯦ ꯑꯃꯔꯣꯝꯗ ꯅꯠꯇ꯭ꯔꯥ
ꯃꯁꯥ ꯌꯥꯎꯔꯤꯉꯩꯗ ꯇꯧꯔꯛꯐꯧꯗꯦꯃꯤ ꯅꯪꯕꯨ ꯃꯁꯥ ꯑꯗꯣ ꯌꯥꯎꯗꯕꯅꯤ ꯃꯁꯥ ꯌꯥꯎꯗꯕꯗꯤ ꯃꯄꯨꯒ ꯈꯞꯄ ꯌꯥꯗꯕ ꯑꯗꯨꯝꯕ ꯊꯦꯡꯅꯔꯛꯄ ꯄꯥꯏꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯃꯇꯝꯗ ꯃꯁꯥ ꯌꯥꯎꯔꯤꯉꯩꯗꯗꯤ ꯅꯪꯕꯨ ꯈꯞꯄꯅꯉꯥꯏ ꯀꯩꯅꯣ ꯃꯥꯅꯦ ꯑꯩꯅ ꯄꯥꯡꯒꯜꯗꯨ ꯍꯥꯏꯁꯦ ꯍꯥꯞꯄꯤꯃꯤꯅꯤ ꯃꯄꯨꯒ ꯅꯪꯕꯨ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯍꯌꯦꯡ ꯃꯁꯥꯗꯣ ꯑꯃꯔꯣꯝꯗ ꯍꯣꯏ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯣꯏꯔꯛꯇꯕ ꯌꯥꯏ ꯑꯗꯨꯒꯤꯗꯤ ꯑꯗꯣ ꯑꯩꯅ ꯁꯤ ꯃꯥꯅ ꯍꯥꯏꯅꯁꯨ ꯅꯣꯏꯅ ꯅꯈꯣꯏ ꯅꯆꯦꯅ ꯌꯥꯝꯅ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯔꯧꯋꯦꯕ ꯍꯥꯏꯗꯤ ꯑꯩ ꯑꯃ ꯌꯥꯎꯔꯤꯉꯩꯗ ꯑꯩ ꯌꯥꯎꯔꯤꯉꯩꯗꯗꯤꯅꯦ ꯑꯩ ꯑꯆꯨꯝꯕꯗꯗꯤ ꯀꯩꯅꯣ ꯇꯧꯋꯦꯕ ꯍꯣꯏ ꯑꯕꯗꯨꯜꯂꯥ ꯂꯥꯜꯂꯝꯕ ꯌꯥꯏꯑꯕꯀꯣ ꯑꯩ ꯃꯥꯁꯨ ꯀꯟꯈꯠꯂꯣꯏ ꯃꯥ ꯂꯥꯜꯂꯝꯁꯅꯣꯕꯀꯣ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯑꯕ ꯀꯔꯤꯅ ꯁꯣꯂꯨꯁꯟ ꯄꯨꯔꯛꯁꯤꯒꯦ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯠꯅꯐꯝ ꯇꯥꯟꯅꯐꯝ ꯀꯩꯅꯣ ꯇꯧꯒꯗꯕꯗꯨ ꯅꯈꯣꯏ ꯅꯝꯐꯨ ꯍꯥꯐꯨꯗ ꯅꯈꯣꯏꯒꯤ ꯅꯈꯨꯠꯇ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯑꯦꯕ ꯅꯈꯣꯏꯒꯤꯗꯨ ꯌꯥꯝꯅ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯑꯦꯕ ꯂꯥꯟꯅꯁꯨ ꯈꯪꯕ꯭ꯔꯥ ꯈꯟꯕꯤꯒꯅꯨ ꯐꯅ ꯈꯟꯗꯣꯛꯅꯁꯦ ꯑꯗꯨ ꯐꯅ ꯐꯅꯕ ꯈꯟꯕ ꯍꯥꯏꯁꯤ ꯉꯥꯛꯇꯅꯤ ꯏꯕꯦꯝꯃꯒ ꯐꯅ ꯈꯟꯕ ꯍꯥꯏꯁꯤ ꯈꯜꯂꯔꯣꯏꯅꯦ ꯅꯈꯣꯏꯒꯤ ꯊꯧꯗꯧꯗꯨꯅ ꯑꯗꯨ ꯌꯥꯝ ꯅꯈꯣꯡ ꯄꯥꯏꯔꯒ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅꯤꯅꯦ ꯀꯔꯝꯍꯥꯏꯅ ꯐꯅ ꯈꯟꯒꯗꯣꯔꯤꯃꯣ ꯄꯨꯟꯁꯤꯗ ꯀꯔꯝꯍꯥꯏꯅ ꯈꯣꯡꯒꯨꯟ ꯇꯥꯔꯛꯀꯗꯣꯔꯤꯃꯣ ꯑꯗꯣ ꯑꯩꯈꯣꯏꯁꯤ ꯅꯣꯏꯁꯤ ꯆꯤꯟ ꯈꯗꯥꯡ ꯊꯥꯊꯅꯁꯦ ꯍꯥꯏꯕ꯭ꯔꯣ ꯈꯗꯥꯡ ꯊꯥꯗꯕ ꯄꯥꯝꯗꯦ ꯑꯩ ꯄꯥꯝꯗꯦ ꯃꯌꯦꯛꯇꯅꯦ ꯑꯩꯅ ꯑꯗꯨꯅꯅꯦ ꯍꯥꯏꯔꯤꯁꯦ ꯅꯉꯣꯟꯗ ꯅꯣꯏꯒꯤ ꯚꯥꯏꯗꯣ ꯅꯣꯏꯒꯤ ꯚꯥꯏ ꯕꯔꯥꯡꯗꯣ ꯑꯣ ꯚꯥꯏꯗꯨꯅ ꯅꯈꯣꯏꯒ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯅꯈꯣꯏꯅ ꯂꯣꯠꯁꯤꯜꯂꯤꯗꯣ ꯄꯨꯊꯣꯔꯛꯑꯣ ꯑꯗꯨꯒꯅꯦ ꯐꯖꯅ ꯁꯤ ꯂꯩꯌꯦꯅ ꯀꯩꯅꯣ ꯃꯐꯝ ꯆꯥꯕ ꯑꯝꯗ ꯀꯩꯅꯣ ꯇꯧꯈꯣ ꯅꯈꯣꯏꯒꯤ ꯅꯈꯨꯠꯇ ꯆꯥꯜꯍꯧꯈ꯭ꯔꯕꯅꯤꯀꯣ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟ ꯑꯃꯗꯅꯦ ꯅꯍꯥꯔꯣꯟ ꯑꯣꯏꯒꯦꯔꯥ ꯃꯥꯒꯤ ꯀ꯭ꯔꯥꯏꯝꯗ ꯆꯦꯟꯅꯕ ꯃꯤꯁꯤ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯁꯤꯔꯝꯕ ꯊꯣꯛꯑꯝꯕ ꯌꯥꯎꯔꯒꯗꯤꯅꯦ ꯑꯗꯨ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟꯗ ꯂꯩꯔꯤꯕ ꯃꯥꯅ ꯈꯨꯗꯤꯡꯃꯛꯁꯤ ꯁꯁꯄꯦꯟ ꯆꯠꯂꯦ ꯅꯪ ꯁꯤꯗꯣꯏꯕ ꯁꯤ ꯌꯥꯝ ꯈꯪꯉꯣꯕ ꯅꯪ ꯁꯤ ꯌꯥꯝ ꯃꯥꯅ ꯂꯣ ꯁꯤꯗꯣꯏꯕ ꯂꯩꯌꯦ ꯊꯕꯛ ꯂꯣꯒꯤ ꯃꯐꯝ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯌꯧꯔꯝꯃꯅꯤ ꯇꯧꯔꯛꯇꯣꯏꯅꯦ ꯏꯕꯨꯡꯉꯣ ꯑꯗꯣ ꯅꯪꯅ ꯅꯣꯏꯅ ꯉꯥꯡꯖꯔꯤꯕ ꯁꯥꯔꯤꯕ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯏꯃꯨꯡꯗ ꯂꯩꯕ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯃꯥ ꯂꯩ ꯑꯅꯤꯁꯤ ꯈꯛꯇ ꯋꯥꯈꯜ ꯂꯦꯞꯄꯤꯌꯣ ꯑꯩ ꯊꯝꯖꯔꯒꯦ ꯋꯥ ꯌꯥꯝ ꯁꯥꯡꯅ